ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯩꯔꯣꯜꯂꯩꯃ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯄꯥꯕ ꯑꯣꯏꯕꯒ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯗ꯭ꯔꯣꯗꯒꯤ monavai꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐ꯭ꯔꯥꯝ senaba꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯑꯩꯒꯤ ꯆꯍꯤ 13-14 ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯁꯨꯔ ꯇꯥꯜꯂ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯇꯣꯛꯂꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯧꯌꯥꯝ ꯆꯥꯕ, ꯉꯧꯕ ꯀꯧꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯍꯜ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ"꯫ ꯑꯩꯅ, "ꯃꯥꯃꯥ, ꯀꯔꯤ ꯋꯥꯅꯣ?" ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯍꯟꯇꯛ ꯅꯪꯒꯤ ꯃꯥꯃꯥꯅ ꯐ꯭ꯔꯥꯝ ꯑꯃ ꯂꯩꯕꯅꯤ, ꯑꯗꯣ ꯅꯪ ꯁꯦꯟꯅꯍꯟꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯣ ꯃꯥꯃꯥ, ꯃꯤ ꯀꯌꯥ ꯂꯩꯗꯣꯏꯅꯣ?" ꯃꯥꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯃꯤꯗꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯗꯣꯏꯅꯤ, ꯄꯨꯝꯂꯥꯞ ꯂꯥꯞꯄꯗꯤ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯟꯗꯅꯤ"꯫ ꯑꯩꯅ ꯑꯃꯨꯛ, "ꯃꯥꯃꯥ, ꯑꯗꯣ ꯊꯥꯗ ꯄꯤꯗꯣꯏꯔꯥ?" ꯃꯥꯃꯥ ꯑꯗꯨꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯊꯥꯗ ꯄꯤꯔꯗꯤ ꯅꯪꯁꯨ ꯃꯥꯡꯒꯅꯤ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯁꯤꯠꯄ ꯃꯇꯝꯗ ꯇꯪꯈꯥꯏ ꯑꯣꯏꯅ ꯆꯦꯟꯅꯔꯁꯤ". ꯑꯩꯅ, "ꯃꯥꯃꯥ, ꯑꯗꯣ ꯃꯤ ꯑꯇꯩꯗꯤ ꯍꯥꯟꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ?" ꯃꯥꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯃꯤ ꯑꯇꯩꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯑꯣꯏꯅ ꯁꯦꯟꯅꯍꯟꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ". "ꯑꯗꯣ ꯅꯪꯕꯨ ꯇꯜꯂꯤ ꯍꯥꯏꯔꯤꯔꯣ?" ꯑꯩꯅ, "ꯃꯥꯃꯥ, ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ?" ꯃꯥꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯆꯠꯄꯁꯦ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯆꯠꯁꯤ". ꯑꯩꯅ, "ꯍꯣꯏ ꯃꯥꯃꯥ" ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯃꯥꯃꯥ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯧꯖꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯥꯗ ꯁꯦꯠꯀꯗꯕꯁꯤꯡꯗꯣ ꯂꯩꯈꯥꯎ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯕꯕꯥꯒꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯑꯥꯗ ꯐꯖꯅ ꯂꯩꯌꯨꯀꯣ, ꯉꯥꯎꯁꯟꯅꯒꯅꯨ". ꯑꯩꯅ, "ꯍꯣꯏ ꯕꯕꯥ" ꯍꯥꯏꯔꯒ ꯃꯥꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯐ꯭ꯔꯥꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐ꯭ꯔꯥꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯐ꯭ꯔꯥꯝ ꯑꯗꯨ ꯌꯥꯝꯅꯁꯨ ꯄꯥꯛꯏ, ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯨꯒ ꯐ꯭ꯔꯥꯝ ꯑꯗꯨ ꯑꯩꯗꯤ ꯀꯌꯥ ꯏꯍꯩ ꯍꯩꯅꯔꯝꯗꯦ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤ꯫ ꯃꯥꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ" ꯍꯥꯏꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯐ꯭ꯔꯥꯝ ꯑꯗꯨꯒꯤ ꯁꯪꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯔꯒ ꯉꯟꯅ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯩꯁꯨ, "ꯀꯩꯅꯣꯅꯦ, ꯊꯦꯡꯂꯀꯥꯟꯁꯤꯗꯕꯣ, ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯋꯥꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯄꯥꯟꯗꯨꯗ ꯑꯁꯨꯝ ꯂꯦꯞꯄꯒ
ꯂꯩꯕꯗꯨ ꯀꯤꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄꯒ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯀꯤꯅ ꯌꯥꯝ ꯋꯥꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯩꯁꯨ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯂꯣꯏꯁꯟꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯝꯃ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯥꯝꯃ ꯑꯗꯨꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯩꯅ "ꯃꯥꯝꯃ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯃꯐꯝꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯑꯍꯤꯡꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤ"꯫ ꯃꯥꯝꯃꯅ "ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯣ ꯍꯣꯔꯦꯟ ꯅꯄꯥꯒ ꯑꯩꯒ ꯂꯥꯛꯂꯒꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ"꯫ ꯑꯩꯁꯨ "ꯍꯣꯏ ꯃꯥꯝꯃ" ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯥꯝꯃ ꯕꯕꯥꯍꯣꯏꯁꯨ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯃꯅꯤꯡ ꯃꯌꯥꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯥꯍꯦꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯔꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯤꯔꯁꯨ ꯀꯤꯅ "ꯀꯅꯥꯅꯣꯅꯦ ꯀꯞꯄꯤꯁꯤꯕꯣ? ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤꯅꯦ", ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯥꯞꯇꯞꯅ ꯏꯃꯥꯅ "ꯑꯩ ꯁꯣꯝꯗ ꯂꯩꯔꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ ꯂꯥꯞꯇꯞꯅ ꯏꯃꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ꯫ ꯑꯩꯁꯨ "ꯏꯃꯥ, ꯏꯃꯥ" ꯀꯧꯔꯒ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯗꯗꯤ ꯏꯃꯥ ꯑꯣꯏꯔꯝꯗꯦ, ꯃꯃꯥꯏ ꯀꯔꯨꯝ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯣ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯔꯣꯜ ꯂꯩꯃ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯁꯤꯜ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫